खुरुमजरी ISTV पाउमित yang tabiri basing putaram na okjari ahan bada maru oiba pau Manipur danga gi pothok hengat handuna senmit lon fagat na ba scheme kaya yang sili haina Fisheries Minister na fongdokre pau sandok na pizari Manipur gi farmers sing na nga gi pothok he na puthok handuna lamdam asigi sel thongi phibam mipal tang dana ba khotna bada Bharat Sarkar gi makha da leiba scheme kaya yang sili haina Fisheries Minister MD Abdul Nasir na fongdokre ngasi lamphel da leiba Fisheries Officer pangthokpa 13 suba Fish Farmer Day gi thoramda Minister na wafamasi fongdokhibani Thoramada Director K Sarat Kumar amadi Commissioner Y Jogendra su saruk yakhe Director Sarat Kumar na lising amaga chamapan yankhai tareta India gi major carp asi scientist na marum kokhan bangam hanke masidagi ngami singna ngayokpagi ihaulakhe Manipur da lising ani amadagi asigumba Farmer Day gi thoram asi pangthokduna lakhi haikhe Commissioner Jogendra na Prithvi gi manungda khwaidagi ngagi pothok puthokpa asi Norway ni National Fishery Development Board ki makhada ngami singna khwaidagi hena ngagi pothok puthokna ba training na chingba makhata na thana na ba yengsan ki haikhe Minister Abdul Nasir na atopa state singa Manipur ga yengna bada ngayokpagi mawang asi khenabalai hena phagana ba training pi bajangi Bharat ki manungda khwaidagi hena ngagi pothok puthokpa Andhra Pradesh da training thaduna ahen ba gyan lainana ba phongdokhe ekona fishery department sing asidi leitabaduna kanagumana he na nga puthoba masing hengalaba adu fishery department sidi praja singna leiribra leitabra na khangdabaduna khalliba potche ngasi officer mayam sina farmer mayam sina honarabadi he na tawba he na ijat leiba amasung raja sigi resource lakpe aba aduga family singdasu economy he na fagadhanba yaba lairaba prajabo masana self employment pibe yaba adugumba department amani ena khanana bohona bada praja punnamak farmers punnamak na mateng pangbiyo ngasigi Farmer Day ga mari leinana lising ani tarani thoida pangthokpa fish fair cum fish crop competition da makong mathang taraba mioi singda sel amadi certificate piduni kai khumna bu utke first second third taraba farmer singda lupa lising humpu lupa lising nipu amadi lupa lising kuntra khutsin akhe loinana consolation prize su farmer singda yenthoke district tagi khangal aba Fisheries Officer ani M Lokendro amadi L Kumar Singh da lupa lising tara piduna ikai khumnakhe Imphal West Commando na UNLF ki mioi ama Mantri Pukri dagi chatkibatang nipan gi nungthilpung ama taba matamda phare haina Imphal West KSP na thadorak pacherol amana hairi pharaba mioi adudi yumnam Tomba Singha apokpa Y Mangi Singh Nilakuthi awang lekai dagi ni mangondagi .38 pistol amaga konana mobile handset ama phagat le hairi Chief Minister Okram Ibu Wina Luchingba ohumlak suba term gi wasak lobagi thoram numitta Chief Minister Masana mahaki ahan ba thabagasi law and order lambi thong ama di mai isingi phibam phagathan na bahot nagani haina media da phongdokrabasu yumgi manung hanjin ba ama mafam di lairadana tampaki mafam kaya da lambi gi phibam ka hena phattaba kaya yauri mari lenaba singna semgani haina kaya rakhan na thajaba pikraba lamphel sana kaithel gi lambi asi sembi dabadagi JSC against the long pending work of sana kaithel road na pendaba phongdoktuna ngasi lambi asigi saruk khara da tawkhaiduna mi amata chathan kidre thangwaiban kendra amadi uripo kendra anigi manung laiba lambi asi chahi mangaronggi mamangdagi sembidana lakpani hairi lambi asi sembinaba lamdam adongi miyam amadi JSC na kayara khana khongjang changsan khre mari leinaba singi maikaidagi su lambi asi semgani haina matam piduna thajaba kaya pikhibalai khre JSC gi mioi amana phongdorakpada chatkhiba tang ama phawbugi manungda lambi asi sembinaba matam kharagi mamangdagi taknaduna lakpani sarkar gi thawong bu pendabadagi lambi tawkhaibagi thabak asi paikhalakpani haike government ki side tegi aduga lairiba si lambi si uibu thaiban da taina lambi ni thaiban gi MLA na response to PP daba uibu ke MLA na response to PP daba marudegi di koi lairiba JSC koi sanagathel di LSK di adu sanagathel muti kanglu adu lekai halgi senior citizen sing adu thanaba local quarterly club sing lekai pullaga masi khunging si to 5 khunging sing bane adu kai gumba masi fawda sarkar gi maikai digi response ma mulak chagadi JSC gi lairiba committee sing na khanaraga masigi hena kan tin na bai Maitai Macha L Devendro na Asian Boxing Championship ta silver medal laurakpada amadana pukning thogatpaga loinana thagatpa phungdorakli Devendro gi tungi punsida yaifaba oinana ba taibang mapugi mafamda thongni baga loinana mahakumba sanaroi kaya puthokna bagi damak drug tagi lapthokna ba hotna minasi haina amadana miyamda appeal tawrakli
Sana konung bu sarkar na lausinduna historical monument oina semgat pa yaning de haiduna sana konung semgat sagat pa lup ki mit yang makhada lamdam asigi tongan ba sangsthan kayana sana konung da wakat khongjang sangsin ba leptri ngasisu KWA Kil Chitwa Washak KKKL amadi konung lekai mera paibi lupna sarukyaduna sana konung da wakat mifam chathaki KWA gi president memchana sarkar na sana konung gi matang da lauri ba phirep athuba matam da handok na badabi tawki buari ka sagon aduna lakliba ngasi aikhoi maitei haiba phuk chingina chawthuk chadana lairiba si aikhoi ining thawi sana konung chonga bol si laibidagi akhoi gi maitei haiba group che lairi haiba ga loina na khoi hinjari bani asigumba yamna historical oiba asigumba sana konung asibu ngasi gi cabinet na lauki wafam asi yamna thamoi songna nungai taba aikhoi maitei group asi mutat kerage amade ko yellow mi jingji loina mutat lagi haiba gi wakalo lama jelabra haiba wapam aduni aduna ko sana konung de si chokpa yaroi ai ko ning tho phom de hong to ko yaroi ko chonga bola si historical monument on to ko sunya yaroi amuka na taram noksari Manipur sarkar gi makhada leba engineering department manga public works department electricity department public health engineering department irrigation and flood control department amasung minor irrigation department asida leiriba work charge sinmi singbu local audit tawgadabani hairiba sarkar gi thawong asi amuk hana awaba pibani pay implementation cell gi under secretary na thokliba order asi all Manipur engineering department union council na handokna badabi tawri loisilakpada maroi ba amuka na pizari Manipur da nga gi pothok hengat handuna senmitlon fagatna ba scheme kaya yengsili haina fisheries minister na phongdokre hauzik yoina di ISTV pawm ing tabiri basingbo khurumjari